ngasi matam asi social media gi matam ni angang sing student sing na chat gpt google si yengaga solution kaya problem kaya sum puthokpa yaba numit oire ngasi india da 19,500 different language loan amasung dialogue leiba adugi marakta loan kunnithoi 8 schedule da chaliba adugi kunnithoi dugi manungda akhoi gi loan manipuri loan asi chalibani asigi loan asi chanbada ozamana mamang su panbirame 1961 dagi open hoba duga 1992 da phangbani 1992 da ai samakso class 6 ta tamjari tamli matamadu aduna matamadu ki ho language ki tawkhiba movement adoi samakso khanghoge tahui angang amoina koi gi language si 8 schedule da challi haiba movement amada yahodaba haibadu gi nuaitaba adu soi koi human mioi bagi kunsi supada sum laigadaba adu gi movement da yahodi haibagi movement adu da yaukhiba ahan sing makoi gi nuaiba sigi ani sida different oiba ahan sing haibada movement adu organize tobada leader oina pukhiba ahan sing khakta nate lakhs of lakhs manipur dagi oiba mapan manipur dagi oiba manipuri micham sing maiti singna iho ho khiba adade yaw khiba mioi punamak tangasi thagar ko pungdok sel makhatana koi madam bharati bhag su sumpan birame akoi si chahi kunthra manga 8 schedule da chankibagi matungda manipuri loan asigi makhata development koina thibadadi language ki area da loan ki area da asai 19,500 loan du gi marakta 100 chamaga kunmathoi mother tongue as per google ki kenodagi yengaga haijabadi if soiba saraga su subject to be correction duga 8 schedule da loan kungani thoi 22 aduga classical language da loan paramathoi akhoi gi oja singna classical language ki demand natraga oja singna dugumba classical language ki wakan khalambasu yai tubu akhoi da hajik oiriba akhoi gi society manipuri society da akhoi na matam khuding makta nainari ba policy manipuri medium school sing si tharagadara manipuri medium ki awaba sing sina akhoi gi maiti loan manipuri loan sida kaya effect oigani haiba potsi matam khuding makta sum thengajai numit khani gi mamang da so manipuri medium school aduga manipuri sahitya parishad ki coordination program ma sum mujiki ai sama private school english private school si english khatani oini haiba laite manipuri medium da so oiba yai bengali da so oiba yai hindi da so oiba yai to ai samakti english ki private school amada aigi baba na hogolamba 1996 ta hogolamba adugi school du da ai sum principal oraga pui ai samaksu manipuri language nungsibagi aigi language aigi pra aigi identity ni aigi pride ni har gai khanjaba manipuri language ko ina darka laiba thabak sathabada susi haiba wakhan nama lairaga matam khuding as in manipuri society ki afaba kanaba develop oiba thabak singda matam khuding makta support oningba suningba adugumba miamani dubu ngasi akoina discussion tawriba aigi si ai isagi opinion ni lanba yai chumba yai akoina manipuri medium singda angang sing lakri sigi maram thiribasi oja sing ki interaction ne angang sing manipuri medium da lakrebs akoina parents sing da su na ki angang se manipuri medium da thadri bigi maram si karino haiga survey masamatang tawragati adugi survey aduna akhoi gi manipuri medium gi problems
प्रॉब्लम साइबसी अयाम्बा पेरेंट्स ना उरिबा पॉलिसी मणिपुरी मीडियम दा तमहनबा तारगदी आई यांगांग सी कैरियर ओरिएंटेड ओइरोइद्रा हाइबगी वखननी आई इसागी ओइबा लैंग्वेज की प्राइड आई कम्युनिटी की प्राइड का लोइनदना मसी पुंसीदा पुंसी अमा हिंगबादा दरकार लैबा अतोपा एरिया खरा मसु लैबनिना पेरेंट्स मन खलिसी आइगी चासी खरोम थारगा हेना सक्सेस होइगनी हाइबगी वाखन नसिनी पेरेंट्स ना पूरी बसिंग अदुना मसी मैडम नसु पनबिरमे स्कूल अमगी एग्जांपल अमा पिबिरमे अदुगी स्कूल दो प्राइवेट स्कूल अमगा कंपेयर तौबा याय हाइबगी मओंगदा अदुना अखोइगी स्कूल सिंग मणिपुरी मीडियम की स्कूल सिंग सीदा अखोइगी अवाटपा गार्जियन सिंग सीदा चंगगा गार्जियन सिंग सिगी करी वाटपनो करी वाखनो हायगा गार्जियन सिंग सिगरगी फीडबैक अमा लौरगा अदुगी फीडबैक सिंग दु अखोइना प्रॉपर्ली इंप्लीमेंट तौबा तारगदी करीगी गवर्नमेंट ना ngasi प्राइवेट स्कूल गवर्नमेंट स्कूल सिंगदा मोंगी फैसिलिटीज पीरगा पेरेंट्स सिंगना करीगी प्राइवेट स्कूल दा थागदोगिबनो अदुना अखोइगी लैंग्वेज असि कनबदा अखोइगी लोन असिबु हेना अफबा लोन अमा ओइहनबदा मणिपुरी पुनमकी कंट्रीब्यूशन दरकार होइगनी अखोइना अखोइगी ओइबा करी करी अफबा तौसी हाइबसी पब्लिक ओपिनियन पब्लिक की फीडबैक लौरगा अदुगी फना अफबा तौहन्निंगी हायरगा इंगसिगी वास लोइसिंदरगे थैंक यू वेरी मच एवरीवन